Feedback channel da dobu taram na okcha bagal loina ngasi February gi tang kun Nongmaijing numit ingkum jalising aniga kuni thoigi khomjinba paulo birasi kasar gi singer banda chathari ba Dr. Rajdeep Roy MP Rural Urban Knockout Football Tournament 2022 gi final match ngasi Landrual FC Markulin amadi binakandi TE team ani ase sanaragani haukiba February gi tang 13 yum sagaisa numit tagi hauna singer bon high school gi sanabung da chatharakli ba Dr. Rajdeep Roy MP Rural and Urban Knockout Football Tournament 2022 gi final match ngasi nongthil gi pung ani makai taba matamda Landrual FC Markulin amadi binakani TE team ani ase thengnaragani Kasari Sports Forum na Singerbon Football Academy ga khusam na duna organize directly ba tournament asigi ngarang sanakiba ani suba semi final match ta binakani TE team na thoiduna final changlaki ngarang gi match ta Babul Murana center referee Rajen Nongmai amadi M Premjit na line assistant aduga CH Biswajit na fourth referee oina match conduct toki ngasigi final match ta Lakhipur MLA Kausik Roy Silchar MP Rajdeep Roy BJP Kasar district ki president Bimolendo Roy ni chingba saknai ra pamyoy ka saruk yaragani haina Singerbon Football Academy gi General Secretary TH Sarat Kumar na chirol amagi mating na khanghalakli Saknai ra basana sabagi oja khemamem Radhamohan Singh laikidre Singerbon maning laikai gi saknai ra basana sabagi oja khemamem Radhamohan Singh haukiba February gi tang 15 irai numit ta khanghaudana laikidaba matamda saknai bo oja sigi chahi marpuni thoi sukhre oja sina laikidaba ta lamdam asigi achoba menkhat pangam laroidaba amang ba ama oihore haina N Imoton Singh A Biren Singh PH Bung Bulu A Nandamohan Singh A Nilu Singh na chingba mahaki khongloi sing na nuai te phongdorakli ngarang February gi tang 18 Jiribam Jakurador gi Netaji School Playground nomagi oiba BJP gi political conference ama pangthoki conference asida Tripura gi Chief Minister Biplab Kumar Deb na chief guest oina saruk yaki conference asida tilakhiba mithit na address toraga Chief Minister asin haiki haukiba matam khara covid na ikoi bu wahan khre adubu ikai khumna jariba Pradhan Mantri ji gi effort tagi Bharat ki miyam da free vaccine pibiduna kanna balak ne biki masigi iroina na Tripura BJP sarkar na lakpadagi amuk hena saukhalakli matawasum na Manipur so amok henna chawkhalakli Chief Minister asina makhata na haiki mayam gi award payment khatpa ngamgadabadi National Party oriba BJP khaktani independent candidate amana mupung phan ba yagadaba natte maramaduna BJP da support to biu loinana lakliba Manipur gi election asida Jiribam gi BJP mirep and Budrachandra Singhan na soidana ngamgani thoigani conference asida Manipur Pradesh ki BJP General Secretary K Sarat Kumar Jila Parishad Jiribam ki Adhyaksh KH Janake Devi ex Minister A Biren Singh na chingba saknai ba misak kaya saruk yakhi Lakhipur Town gi ward number 10 dalaiba late Tonu Singh amadi Kumolini Devi gi machanupa Maitram Shantunu haukiba October gi tang 13 yumsa kaisa gi pung 9 tawa matamdagi thiba phangdri screen da ubiriba se magi photo ni kanaguma amana nupa macha asibu khangbi ba ubiba leiraga di phone number 8822324466 natraga 9101464863 da contact to biru Manipur gi Paubitekta Ulama Association na Miyamga loinana hijab thingbagi mayokta apunba rally ema chathakre hijab ekhoi gi hakni hijab thingba yaroi haina kholaw lawraduna rally ado chathaki maikai amaromdana hijab upatangai fadabagi matang da Quran amasung hadith khaktagi quote lawba natana Manusiti dagisu mari leina verse kaya kut tawduna miyam da khangan kre haina paw amana phongdorakli धर्म खुदिंग मक्तसु नुपी हाइबा पोसे
पर्दा तौगदबनी हाइना लाइ हुजिकता कर्नाटकादा स्कूल अमदा हिंगिबा भगवा वाला कांगू अदु मखोइगी कानूनगी लाइरिक ओइगदोरिबनी हाइना मखोइना लाउथोकचरिबा इंडिया सिदा मनसवर्ती हारिबा लाइरिक अदु फौदा नुपी सिंह असि पर्दा तौदबा यादे मखोइगी लोन संस्कृत लोन दुदभो इरी नुमित हुमनीगी मांगदगी मफम खंगदना मांगदुना लेरकपा सिलचर कनकपुरगी चही कुनिपान फारबा पाखंग अमा ngarang borak turel-dagi asiba oina fangle ngarang borak turel-dagi asiba oina phangkhiba angang asigi ming Nusrat Maudud Laskar kawi Dut Patil Part 5 ki manaka tawkhatuna leramba thengnakhibani Nusrat ki mayamba na media da phongdorakhibada asumna hai ikhang khanghodana mahak esa nama solbagi tungda thokibani amasung numidang pung nipan makhai adwai da thokibadagi mafam khangdana lerakpani thi humbada phangmandabadagi police ta missing diary ama register tokre mahak mobile su pukide Nusrat ki imung manuna misi asigi chapchaba achumba maram puthokna police ta taksan khre haina paw on makha dari Assam Rajyagi contractual oja singi thabak tet contractual oja singi thabak kaidonung dasu regular oibe yaroi regular oigani khalabadi madu aranbu oigani contractual job ni khanglabadasu regular oigani khalabadi madu aranbu mafam da sanglabani kanagumana aranbu mafam da sanglabadi aibu kari tawjau haibage regular oibagi matang da aingondagi asabata tawbiganu mikhalgi matam da chief minister na regular oihangani hairam labasu madu aranbani natraga political statement ni matam pumbada contractual oja sing regular oja dagi chang hantana laigani adum oinamak chang naina talapina bohonagani chahi lairiba singna atopa mafam da job hona biho wafam singa se hoki February ki tang 13 ta tet contractual oja singi mihut singna una ba chatpada mantri asina phongdorakhibani panba yai chaurakna lising kuncha muk rajyagi mafam khuding da thabak regular ohendabagi yaning da phongdoktuna amuba base thetuna mahusha dagi tongan mong amada masa ki school sing da class lokhiba su lairabani Punjab ki election 2022 ngasi February ki tang kun pung tare tabadagi vote thada bahoragani Punjab ki crack innariba politician singi oina di ngasi astia choba lan gi numitni amasung DDA ni hairabi ai mikala sida BJP Akali Dol amadi Punjab Lok Congress leader singi laibak lepnaragani Russia amadi Ukraine gi phibam nomagi phachil laktri khanghaudaba mikupta Russia na Ukraine de attack tawshinbagi phibam da laikre oirakliba matawasida America ki President Joe Biden hai ki karigumba lan oiragadi yamnamak asok apan thoklagani madu ngamkhai leiroi amaromta Russia ki troops in Ukraine border da leptana thomjilakli phibam asi uraga US President Joe Biden nangasi National Security Council ki oiba maruiba meeting ama kauri amasung situation asida khanna nainagadawri Hauji amuk lobirasi sanabungi pau Sri Lanka da sanagadaba test series da challaba Indian cricket team ki members sing lauthokre Rohit Sharma na Virat Kohli ki phamda lakhre amasung test series asigi captain oigadawri amaromda Ajinkya Rehane amadi Chateswar Pujara na chingma match series asidagi drop tawkhre Paulo ijare channel asibu mityeng tabibagina magthagasari